खरुंजरे ISTV पाउमियंग ताबिरबा सिंगुतराम नोकचरे उजिमरोइबा पाउ National Press Day की थौरंगा मरी लेना स्टेट असिगी तोंगान बा जर्नलिस्ट सिंह खंगतुना अवार्ड पिखरे मणिपुर सरकार ने सिक्योरिटी कुंगना लेबा मफमदा मिहात पखर योक्तुना थमले हाइना बीजेपी की प्रेसिडेंट फोंगदोखरे अमदी संगाई टूरिज्म फेस्टिवल दा लम कोइबा लाकपा सिंगना कैबुल लमजाउदा चतुना संगाई येंगबा फंगलोइदौरे हौजे मपुंगबा पाउ National Press Day की थौरंगा मरी लेना स्टेट असिगी तोंगान बा जर्नलिस्ट सिंह खंगतुना अवार्ड पिखरे Award Panglabasing Manunda ISTV News की Desk Editor Research Ranjan Yauri, Director of Information and Public Relations Sinduna, Role of Media in Serving Public Interest Haibatimda, Workshop Amagaluina, Pangto Kiba National Press Day Thorum Aduda, IPRG Commissioner Lekogin Hauke, Director W Rajan Amadi, Amzuge President W Siamzaina, Thormapusing on the Sarup Yaki. Sahi asigi oina sanga express ki senior staff reporter Laisom Samungoda, Science and Technology, Hoya Lanpao ki reporter Maisnam Karnajita, Health and Hygiene, Ratnesori Waswamita, Sports Bonapongi sub-editor Laisom Kesonanda, Parliamentary Reporting Amati, Naharuga Taudangi, Paumi, Birmangol, Ningombada, Art and Culture, Pausia Simaki, T. Besojita, Real Reporting ki, Lamda Masakton, Ibagi Damak Sahi asigi, State Journalist Award Kusinaki. When Result Ranjanda, Women and Central State Award PK, Editor Singi, Manunda Huyalanpao, English Edition Gi, Editor Usam Saitazit, Best Editor in National Integration and Communal Harmony Gimana PK. Maduga Mari Lenina Kamistan, Lekogin Haukibna, Press Media, Hivacy, Democracy Mari Soba, Makongi, Hainaribane. Lan Topo Matamda, journalist sing a logo Taudang, Angapagi, Masakme. Hauziki Matamda, La Toktrabasu, journalist sing a Taudang Saunalay. Instead of Sige journalist singer, Hena Katopagalina, Mato Pangto Hanimi Haiki. Taramapu and a Sarup Yakiba Amzuki, President, Wankemsa Shamzana, Government Amaki, a shipment with the Doriva Amati, Midnakung Oba Yariba, IPR, Directorate Asi, Manipur Government. Mirai Biri, Amati, Adonbigi Masagum, Loinabiri, Manipur Ladyba Media Housing Gasu, Tanathanaba Yadana, Lainariba Office Amani Haike. Officer C Government Ki Budget Hengal Handuna, Sengotba Matautai, Mamangita, Director Asina, Laura Mataudaning Singba Sungani, Mailanaba Singha Atuba Matamda, Ming Samani Haike. Masih belum di prinsip orang orang ini Manipuri ini ramai bersama. Maka orang ini dia boleh berubah, jadi semua berubah, orang itu berubah, aku ini dia juga. Saya boleh pakai Malaysia aku dia juga. Kalau kita berubah, kita ada ini. Security na kung nalayba Imphal area da Manipur Sarkar na bom pokai hanaba amadi mi hat na ba khutpu khara yoktu na thamle haina BJP Manipur Pradesh ke President TS Chawbuna phongdokre Hiram Sida reporter ma ngasi nitai pap chutek laiba BJP gi office ta pangthokba ex servicemen singi interaction program da party president Chawbuna wafam se phongdokibani BJP ex servicemen se na sinduna pangthokpa thoramadu da vice president Professor Tiken senior spokesperson S Ibol M Borot amadi Yuba Morcha gi president O Malesna chingba myoy kya susaru gya ke sel gi convener retired colonel CH Joy Rasna Indian Army da chahi kya thawai khubak ta haptuna Bharat ki demak thabak togduna laki adubu ngasi thabak tagi potharaba matamda Manipur asi issue amadi samsya kya na pik thalamle BJP gi waklonda mipum kudimak chap manana kudong chawa fanganba awanong pok chokutana Bharat chokut pa yaroi amadi miyam gi apamana leba ki policy oiba haiba wafam sing asidagi ex servicemen sing asi BJP da yawbuni sipai oiringai da ninga na balaitana yekna bagalan thengna bagum leba ki chokut thorang da supuna thodang lomina se haki Hongji taka lai badi ekoni lena lona se masila ohomba amu korka taka lai leba ki phanabdi da Masih porta tarabdi karamba dengan lon karamba governance porta da no halda ehana thawai harchan lawan nasi sanjay ba Bharatiya Janata Party asini aina thase Professor Tikena BJP di power politics da yumpham moide human civilization da maru hunkiba party ni saksu amadi jat bijat ki khenba leite ex servicemen singna BJP da changlakpa si achumba khongthang ni haike tungda party president Chawbuna Makataraduna Manipura army dagi potharaba miyoi lising kunlom lay makhoi yauna Imphal da rally ama chattuna makhoi gi wakatsin khangangani
कांग्रेस सरकार ना लेबाक ngak sinanaba army sinai adubu makoibu ikai khumnabide haina maral sike retired or serviceman nakoibu aina amna welcome tawna tawsanjari officer kayada adu chiefoi kayana Kargil da thoi thagi ba Chinese ki war da thoi thagi ma do koi ne kai ko da hun thuk tra ne masi tongan ban we da ma khan do ba law thokani madui da mak ta phan function taw gani makhoi bi kai ko da wat gani makhoi widow sing da koi na pi ba ya ba ma ting pi gani action law thok che Handak Manipur da bom pokai ba amadi micham hatpada sarkar na karigi phaba ngamdribano Manipur gi miyamasi chapu da yokpa ngamu ga chap manare haike ngamkai gi sambal khari basi sok lising ni shupna nipanda pan khiba congress amadi CPI ga chungchina ba SPF ki matamdani issue asida CPI chen ba yaroi party anisina Delhi da chalaga haibiru ro BJP di yauroi BJP na parliament putoktuna issue asigi asengba purakna ba honagani hai ai koi Bharatiya Janata Party su ai tin junda lale na hantu ibado adum yabatai Congress Party hauji border fencing se adamu bidra khotna tawdori se memorandum pine pibio akoi pronounce Bharatiya Janata Party ki de koi parliament da hudokna parliament da masi wafam se kan khanada koi masi nangna handon gani handok tak suya yaro Amaromda Kargil war amadi atai thogdo ke ada laikidraba army singi mafamda tumina leptuna ikai khumnabusu utkil wenena lukhrabi oyorabi nupi ahumda social amadi atai khudol potpiduna ikai khumnaki BJP na ex servicemen singi damak yaifana ba khongtang paket kani hairi ISTV pawgi damak NG Sanjoy gelwenena Naurabam Philips Imphal Lagiba November gi tang kun mathoidagi hongna numit tarani chupna chathakadaba Sangai Tourism Festival da Sangai gi leifam oiriba kaibul lamjaw da chatuna lam koiba singna Sangai yengba phangloi dore hiram sida report ma Sangai Tourism Festival gi damakta akan bamongda Manipur sarkar na festival si yawbalak pamiyoi singi lainanaba hotel yawna mafam kya sengbat pagi thabak yamna kana chatharabasu Sangai gi leifam oiriba kaibulam jaw satkadaba lambi amadi kaibulam jaw gi akoi bagi phibam singdi sengbat pagi thabak amata paikhatri masina maram oiduna Sangai Tourism Festival da Sangai gi leifam oiriba kaibulam jaw da lam koibu singna satuna Sangai yenge haraklabadi achoba problem ama oigadori Masig matangda Loktak Eco Tourism Developmental Organization na sarkar gi thawmu pen da phongdokhrabani Amaronda Manipur sarkar na lupa crore ni fumanga changna Sangai Tourism Festival gi damakta lambi kya sembagi thabak chathari haina Works Minister Dr. Ratan Kumar na pawmi singna phongdokpo wafam laikhrabani Ratan Kumar na phongdokpo wafam laikhrabasu kaibulam jaw yauba lambi asidi semba yaudri Amarom da lambi sembiu haina miyamna davi tawduna lambi thingba amadi lambi tawkhwaibagi thabak fawba chathakraba Sangai Prauda leiba FCI godown lambi amadi Lamphel sana kaithel gi lambi asidi ngasi fawba sembidri masina maram oiduna uful marakta miyamna ngasi su senari Lamdam adungi praja singna phongdorakpada miyamna lambi sembiu haina kongjang changsin khraba fawba lambi sembidraga garimata kaidriba lambi kya gi mathakta nauna amuk Sangai Festival ge damakta lupa crore kya changna koilas thabagi thabak chatharagli sarkar na pakhaliba thabak thong singa si pen di haina phongdorakli yo akoi gi sigi lambi ji phatra bade puire akoi na batam sange hairei ba ado koilas au thabi oina hairei ji puire ado sukai kai da bam phamjina koilas phaja na thare ado ba sigi mati sina thada na akoi lambi ke ya thingamni ado police la ga ne heta thugai bi ba te thugai bi ba yum digi angan bi le do lok thung na mai mai loi to la to na na rabani akoi adugi akoi yam pinja de sarkar gi Guru Nanak ki mapok kumon ga mari leinana Manipur gi Governor Dr. Ashwini Kumar na Manipur amasung Nagaland gi miyam maru oina Sikh itil inaw singda yaifa pausel pirakle Guru Nanak ki numit asina lakpada nunga yaifa ba amadi santi purakpa oirashanu haide Disabled persons singda piriba scholarship amade allowance singi senfam hengat hannaba thorang hore haina Social Welfare Minister A.K. Mirabai na tagil da leiba Deaf and Mute School gi kuntramapal suba mapokumon thoram numitta phongdokre Taramadura Social Welfare Director Eli Bobi, Science and Technology ki Additional Secretary K.H. Raghumani, Director Uttam Chand, Social Welfare ki Deputy Director T.S. Joy Chandra Susarugya K. Handa pangtokhiba high school living certificate examination da school asiki makok takraba mahiroi singda Lukram Ongbi, Sanjen Bamningol, Bhanumati Devi Memorial Award PK.
Minister Mirabai na mahaki tolop tagi sayi kudingi pigadaba sanfam su mahiroi aduda khusinake loinana Science and Technology Department na oza amadi mahiroi singda mobile phone chamakun su pike Director Uttam Chana ahanba project oina akhanaba project amagi makhada mobile phone sing asi pibani sayi amagi research department na togani haike Minister Mirabai na Social Welfare Department na disabled persons singi chada ahum kota pinanaba thabak ngasi su khaktuna thamle blind school amadi deaf and mute school gi award pasing lehandanaba honagani phongduke blind school leiba aikoi personally disabled orba mayam singsigi damakta thodo hendona sarkar na tonga ba aikoi scholarship aikoi leina hana pyramid scholarship ki changna se aikoi nemana maram oiduna hausi makoi gi damakta scholarship ase henganna ba aikoi planning department da puthongna ba cabinet na decision lawna ba gi damakta fine process ayamba loisalakle aduba matamda soidana maki adugi decision nama lawragani hana minister oiram laba LS John na lekidabada chief minister Okrami Bobina awaba phongdorakle Mag Manga Suba Masung Tare Suba Manipur Legislative Assembly Gi Mikhalda Saitu Masung Kangpokpi Kendradagi Mai Pakraba Miyuni Hare Matik Saba Rasniti Wala Ama Oibaga Luinana Jingi Area the Lady Ba Sotana Lady Ba Praza Singi Yaifana Bahonarama Misakne Mana Lekidabada Imung Manuna Nanghori Ba Awabada Sarugyari Haina Terolasina Fongdora Clay Zat tang taruktagi nimit taramathoi chupna chatharakpa ahumlak suba batch ki mapan suba phase ki beneficiary singi entrepreneurship development program loisinbagi thoram nga se lamphel party leiba ICM gi conference hall da pangthokre thoram aduda ICM gi chairperson Tom Pisak DIC Imphal West ki General Manager T Rajan amade ICM ki Director in Charge ke Joy Chandra amade Program Coordinator S Herojit na thoroma pusing oike Thoromaduda Sarugya Kiba Beneficiary Sing Da Certificate Sing Yentuke ICM ki Chairman and Tom Pisakna Beneficiary Sing Ase Bank Tagi Ahan Bastolman Pangdaba Sing Oibana Loan gi interest ka bahuragani Loan Sing Bagi Hainabi Thamduna Isa Isana Pari Ba Trade Aduda Mapung Phana Mai Paknana Bahonagadabane Tung Dasu Bank Singa Apabamari Thamnana Bahona Ba Tangai Fadi Fungduke Example tailoring hagera bi harna embroidery hagera adagi jewelry hagera carpentry hagera magi hainari simpam da maram sa sensi benga pira sentence se thada biragadi ekoi madda man sa sinna ga ko sensi la laina singomani natana ona tainana lambi e sinna to hitagadi ekoi sensi bangamo Mathang Sahigi Scientific Oiba Calendar Fonona Ba Amade Harau Kumaina Chingba Holiday List Kanglaipa Calendar Board Tagi Launana Ba Board Asidagi Thadorpa Cherol Amana Kangalakle Kanglaipa Calendar Board K Registration Number Yauraba Sak Kanglaba Thaban Calendar Kaktamak Miyamna Sijinabu Haina Kangalakle Haukiba Tang Tarahumdoi da Ragailong da Tokiba Kana Chainabaki Tokta Lake Hidraba Wahangbam Ton Gate Mihatpu Yaninga Fungdok to Nangasi Tangweban Nisa Club Kimamanga Muyakayana Saruk Yaduna Wakanifam Chatakre Wakanifamadu da Ton Mihatki Matanga Sarkana Tigapiu Maraleva Sing Faduna Cherak Pigadabani Haiba Wahikaya Play Casting the Ike Wakanifam Pamling da J Sigi Musing J Minister da Memorandum Amapisin Cre Memorandum Adu da Mihat Pasing Cherak Pigadabani Maraleva Singna Ton Gi Imunda Lupa Lak kun asopagi imungda lupa lak manga pihan gadabani sarkar gi maikedagi su tengbang pi gadabani haiba wafam sing yaure Jelangrong United Club Association na mihat adubu yaning da fungdoke Jelangrong Union Assam Manipur Nagaland gi President Amuka Maina thodowasiki matang da lup asina yengsilagani maraleba sing tanabigi matung ina cherak pigani fungdoke Aikoi thamai banda yamna highly educated oiba lari gaisu haiba Manipur gi oina yamna kuchin koya sing dam koding mak gi oina thamla ba halakan adigi mai ben miyam lai ligi oina asi za biza ki wapam lai tuna yamna democratic oiba nomba yamna peaceful oiba dana phamnaga miyamna pena ba phongdok tu lai ba haibse ai nam khai leitena thagali tauri bo puding maku asum hain process e tawsi yam chubi adona hoji thoiba hoji ki ero ekin mara laijaba makai se mati kaba dandi tigravani
Chatkiba tang tara hundagi numidang da ragailong kabui khulda thokiba thodok adu kabui Marders Association kamana yaningdaba phungdokpaga loinana nungaitaba phungdorakle thodok adu da January ba maralaiba miyoi singbu maralgi matung ina phangpham thokpa dandi phangangadabani haire Thasiki tang ani amasung ahungi lona ba ahingdagi mafam khangdana mangkiba driver toiza mangi jaw amasung RK Cameroon athaba matamda imung manungda sinabiu haina ngasi naran content makhale kaida lamdam adongi miyamna wakan fam chatakre mangi jaw gi mamana phongdorakpada gari mapuda hairu matamda wafam ase luna khanbidre gari mapuna mahakidi lupa lakh 50 romgi port amadi gari mangli bani haina khangalakle miyamna mateng pangbiduna makoi anibu tekta kaidana thadokpira haike Lainana aigi mamagi awaba maca mama maca nungsinabagi imungi laitaba punamak chelo ina isana pubani aduna ichaje thengnaba mafamda tekta kada thadokpiro TZG Mahere ama ijat mangan ki haiba William amasung Tarun gi final hearing asiloi kre December ki tang mapanda rai lauktuklagani hare District Cooperative Officer Infal East amasung Manipur State Cooperative Union Lamfelna Sinduna Humpu Suba All India Cooperative Week Celebration ngase Porompat ki District Cooperative Office ki complex ta pangthokre Thoromaduda Cooperative ki Commissioner Moses Salai Cooperative Society ki Additional Registrar TS Manau yauna marilena ba miyo kana sarugya ke wangang kiba singna phongdokna kibada Sotharaba Bharat ki sel thonggi phibam phagat hanana ba hotna bada Cooperative Society singi chawraba thodang nei masi khangna puksel sengna kathokpaga loinana thabak tongmina si haiba wafam sing phongdokna ke Commissioner K. Moses Salaina Thamoi Sengna Thabak Tauba Society Kaya Lerebasu Ayambana Di Maming Tangaire Jinga Masung Tamda Leiriba Cooperative Society Sing Amana Amagi Mating Pangna Duna Thabak Taurabadi Sel Thumgi Phibam Phagat Hanba Ngambaga Loinana Cooperative Movement Ki Kanaba Fangani Phongduke Manipur Milk Union Co-op Producers Union Handicraft Handloom the fishery Other Makusi Marakbarada, some good societies Quaidum Tenaba Pangi. Mayamgi value or culture da Ama Hantapama Lavira was a Chinaba Mande. Government scheme oyo, loan oyo, Ama oyo, sincerity Ayamba Matamsina, me Ayamba sincerity lataba, Naivangam daba, patience lataba, Asimayam Sina, attendance have become very big challenge. Bharat Sinba Thungna National Communal Harmony Day gi palan Bharat Sinba Thungna pangthokre haina all Manipur nupi marup na thadorpa cherola mana khangalale cherola sina makata na phongdorakpada Manipur da Naga Kuki amade Maitei Pangal ani gi marakta thokiba pamdaba thodok sing matungda amukhana thoktana ba hona changi Ragailong da wahengbam ton ko banupa macha ama lekhidaba thodok adu condemn tawi hare Infal gi mafam ayambada angang singi sana fam amade ahal singi pothapam oibiya ba mafam lairaktre haina Uripo Kendra gi MLA Laishram Nandakumar na Uripo Ningthau Khongjam Leikaida Naungna Saba Samudon Sanglen amasung Samudon Park hangdopagi thoramda haikre MLA gi Local Area Development Fund dagi sakiba Samudon Sanglen amasung Samudon Park hangdopagi thoramda Councillor Praneshwari Susarugya ke MLA na makata na phongdokibada miyoibagi wakalol chakotrabadi lamdam adu chakotpangamloi phongdoke Sanabung leitadana mohoi singchigi imung na sum leisangna kochana sumangna sanabang leisalaptaba asumba mayam mama thoyise angang hingse masi physically masi pura ikongkom matam khangi matungdati khoi sarkari obisul leite adam masi unfit orakador haina aina khalle Yayoiba Auto Owners and Drivers Association asi chahiya sigi March ki tangtara Nepal da DCO Thawal da registrar tawkraba matungda DTO Thawal na chahiya sigi July 15 da gari chenbagi ayaba pirakhibani haina association asina thadorokpa cherol amana khangalakle Association asigi registrar tawbada dead bag tawbuna chingba aranba amata tawkhiba leite haire Indo Burma Sugnu Road Bus Owners Welfare Union na Lauriba Fireba Sikan Male, Ayat Apan Pibagi Mahuta, Gari Maza Tauduna, Hingnaba Honariba Singda, Poning Taugat Pagaluina, Diesel Auto Singbu, Makatana, Gari Chelanaba Association Apple Taurakle. Miyam the Ginam Duna Paisa Kaibani Haiba Mu Ama, Infal West Police Commando na BT Road Laiba, Airshell Office Mamang the Gifare, Parba Mu at the Muhammad Farooq Sheikh, Sahi Kunipan, Apopo Lake Hidraba, Abotem. Kergao Sabalaikai Dagini Haina, Infal West ki SP na Tokpa, Cherol Amana Kangalak How's the Sanabagi Pau?
Nasi sanabaki pauda haukiba November 12 19 fauba Hungary the pangthokiba World Bodybuilding Championship 2013 da United Gym Manipur Naram Thongge Sanaroi W Kiran Singhana Junior Open da bronze medal fangbangam kre World Bodybuilding and Physics Sports Federation Sinduna Chatakiba Championship asida tongan balebak singdagi Sanaroi kuntarukna category asida sarugya kibane W Kiran Singhana World Championship asi sarugyana ba honabada United Gym Manipur na miyam dagi angamba mateng laukibane magna Mr World Gate title fanglakpada gym asigi chief coach Drubana thagatpa amadi nungaiba phongdorakle Manipur University na East John Inter-University Women Football Tournament ki winner oikre Association of Indian University ki miyang makhada Manipur University na sinduna University asigi ground chatharakpa tournament asigi ngasasana ki ba ahanba match da Bihar University na West Bengal University bu goal manga sinoda maithiba pikre League basis ta chathariba tournament asigi aroiba match da Manipur University na Ranchi University bu goal manga sinoda maithiba piduna Manipur University na winner oiba ngamkibane Manipur University ki goal manga adu Permeshwari na punna goal ani Ngobi Devi Bina Devi amadi Umabati Devi na goal amamam chanduna tauna mai pakpa ngamke match aduda Ranchi University goal ama fawba handokpa ngamkide Manipur University na tournament asida punna point mapan phangduna winner oiba ngamkibane Ranchi University na punna point taruk phangduna ani suba position aduga Bihar University na point ahum phangduna ahum suba position takhe mai paklaba Manipur University gi team lakliba January Canada pangthokadaba India Inter-University Women Football Tournament kidama qualified oibangam kre Tournament asigi loishinbagi thoramda MU gi School of Human and Environment Science ke Dean Professor N Dev Singha Mathematics and Physical Science ke Dean M Dhaneshwar Singh Student Welfare gi Dean Professor Hema Kumar loinana Amphagi Secretary Ranjit Roy su thorom aduda saru yaduna mai paklaba team singda manamathum pikhe Manipur na Kerala bo maithiba piduna under 4 boys national football tournament ki final changkre West Bengal gi Kalyani da chathariba tournament asigi semi final match ta Manipur na Kerala bu goal ahum ani da maithiba piduna Manipur final changmangam kibane Manipur gi goal ahum adu Suresh na goal ani aduga Drubana goal ama chanduna mai pakpangam kibane atopa semi final match ta Maharashtra na West Bengal bu goal mari amada maithiba piduna Maharashtra su final changkre hayeng Manipur amadi Maharashtra final da lamba tongnaragani Tara Nepal Suba M Chintamani Memorial Winners Cup ki ngasi sana ki ba ahanba final da Nakona FC Khanglai bu goal ani amada maithiba pikre Amphana Sinduna Kumalampak Artificial Football Tough Ground da sana ki ba match aduda Nakona Bulmapal ge Nautona made Milan Kumar na goal amam chan kibane Thasiki Tara Nepal da Kangpukpigi Thomas Ground da tournament asige aroiba final match FC Khanglai amade Nako ani na sanaragani Manipur gi M Maira Balwangna Sub Junior National Badminton Championship ki under 13 boys singles ki titles lawbangam kre Katak pangthokiba championship aduda Maira Balwangna semi final match da UP gi Avisek Singhabu maithiba piramlaga hoje under 13 gi ranking 1 da leiriba New Delhi gi Akash Yadapu point tara mari kunmathoi tara ni thoi kunmari kunithoi da thoiduna championship asigi title lawbangam kibani Maira Balwangna Manipur gi ahanba under 13 singles ki title lowa sanaru oibangam kre hoje maha category asigi doubles da final changduna sem satun leire Maira Balwang mai paklakpa asida Manipur Badminton Association gi president Bijoy Koijam amadi association asigi members singna nungaiba phongdorakle Apunba Fitness Center gi ahumlak suba transformation challenge ki final measurement ngase nagamapal da leiba AFC gi gym da pangthokre Final measurement asida punna candidate chamarom na sarugya ke candidate kaya amadi tha ahumgi mamangda leiramba weight tagi kg kullom taba amadi kg tararom hengat pathengna ke gym asigi managing director Yumnam Hamlet na masamu fana thamduna afaba sama ohenabagi pandamda pangthokliba transformation asigi matangda wafam kaya thamlakle Manipur da akoina mi kudimo Mr India putoktinga moy adu Manipur da mi kudimo akoina fitness ohen buding anguni haina aina pandam asida sinjerakni aduna mathangi transformation challenge su mayam sak yabiu haina mayam haijari Handakta Nepal da pangthokiba marirak suba Open International Karate Do Championship da Manipur gi mutung nganthoi chanuna gold medal ani lawakle Amom Taibang Chan Takhelamam Hamson Singh KS Mani Matum Maitaina silver medal amam lawkre aduga D Dhamendra Singhana bronze medal amalawbangam kre
Model Club Chingamakana Sinduna Club Sigi Basket Court Tatariba Ahanba Kaidem Kalachan Memorial Basketball Championship Cake Nasana Kiba Ahanba semi-final match star ARC Silongna High Flies Poo point 76-34 da Mighty Piduna ARC Silong final Sankre ARC Silongi point sing Adugi Manungda KSS Dinkuna point kun KSS Pratap na point Taramari score Topungam K. MPP Vice President Hobbies Manisana Hat Kiba Thodo Siga KCP Karigumba Hiram Amata Mari Lena de Haina Aina Tinkrabaluba Sigi Information and Publicity Secretary Member in Charge Mangalna Tokpa Gerald Amanasendora Clay Regional Party Singi Marakta Manjil Thariba Party Ama Oriba MPP Luchingba Amabu Damtina Halamba Thong Asi Party Asina Kana Yaning Day Thodo Si Yamna Thamoi Sokpa Masung Laibak Tibani Asigumba Masak Nairaba Misak Amabu Haliba Si Kanano Haiba Amadi Hatpagi Maram Miam Dat Mihat Asibu Chathariba Singna Mayak Siangna Fongdokfam Tui MPP Vice President Manisana Mihata United Revolutionary Front Manipur Amadi Masigi Lan Miloi Manipur Army Ga Karigumba Mari Amatalaina de Haina Loba Sigi Information and Publicity Secretary Sanazabu Maitena Tholokpa Gerald Amanasendora Clay Thasigi Tarani Togi Numidang Pung Taruka Minute Nifu Mangarom Taba Matamda Infal West Commandona Kwakatela Remi Banaktagi Fare Hariba Hawizam Noren Jay Kuntrama Toy Apopotomba Bisnubu Wat number 3 Thasigi Tarahum the Ginuntil Pung Aniga Minute Nifu Mangatava that district Asigi Police Commandona MUG Social Science Department Manaktagi Fare Hariba Kumuksam Thomba Jay Kuntrahum Doi Apopa Dinamani Kagempali Pantak Loinana Tang Tara Marigi Numidang Pung Tareka Minute Kuntra Mangarom Tabada Singjame area Tagi Fare Hariba Kurai Chingang Bomnekai Dagi Hausikna Moirang Kom Sogaizam Ledakta Laiba Monohar Mayum Kumar Jit Sahini Punitoy Apopa Lekidraba Krishna Gopal Amasung Saiton Salan Konjindagi Hausikna Singjame Sapam Nekai de Laiba Guru Mayum Gunador Sarma Jahinipu Apopa Lekidraba Modumangol Sarma Hariba Musing Asi RPF Madima Sigilan Misangro PLA ga Karigumba Hiram Amatada Marilena de Haina Aina Tinkraba Lub Asigi Department of Publicity Chief Banking Gicherol Amana Sendora Clay Housing Asigi Ingasagi Pau Nasigi Ingasagi Pau da ICA Lampel Pataki Pangba Pau Gimatumina Nasigi Quidegi Saba degree Celsius Kunipan Dasmik Manga Quidegi Ingbana degree Celsius Mapan Dasmik Ama Nungsita Yauba Ising Manugitang Ayuka Chada Marfumari Nungtildana Chada Nifuma Toy Nongjugitang Nil Hauser Vidamaru Pau Amukana National Press Day gi Thorunga Mari Lena State Asigi Tongan ba journalist Sing Khangatuna Award Pikre Manipur Sarkar security kungna leiba mafam da mi hatpa khara yoktuna thamne haina BJP gi president na Phungdo Kre amade Sangai Tourism Festival da lam koiba lakpa singna kaibul lamjaw da tatuna sangai yengba fangloi dore ngasi goina dia STV na pizal pau mata solo shinjare meng da biriba singbu amukana khurunjare